ꯅꯦꯁꯟ ꯑꯣꯏꯅꯗꯤ ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯕꯨꯏꯒ ꯂꯣꯡꯃꯩꯒ ꯁꯤ ꯀꯔꯤ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯁꯨꯛꯈꯦꯠ ꯈꯦꯠꯅꯗꯦꯕ ꯆꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯤꯅ ꯔꯣꯡꯃꯩ ꯍꯥꯏꯗꯨꯅ ꯄꯥꯝꯃꯦ ꯇꯝꯗ ꯂꯩꯕꯁꯤꯁꯤꯅ ꯀꯕꯨꯏ ꯍꯥꯏꯅ ꯄꯥꯝꯃꯦ ꯑꯗꯨꯅ 1956ꯇ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯔꯝꯃꯤꯕꯁꯤꯗꯤ ꯀꯕꯨꯏꯅꯦꯕ 1956ꯇ ꯀꯕꯨꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯆꯤꯡꯗ IAS ꯐꯪꯈꯤꯕ ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯀꯕꯨꯏꯒꯤ ꯃꯤꯡꯗꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯒꯤ ꯂꯧꯔꯒ ꯚꯣꯠ ꯂꯦꯞꯄꯅꯤ ꯀꯥꯈꯤꯕꯅꯦꯕ IAS ꯐꯪꯈꯤꯕ ꯄꯣꯜ ꯂꯤꯡꯁꯤ ꯈꯪꯗꯦ ꯑꯇꯩ IAS ꯐꯪꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯤꯡ ꯑꯗꯨ ꯀꯕꯨꯏꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯨꯗ ꯀꯕꯨꯏ ꯍꯥꯏꯒꯤ ꯃꯤꯡꯗ ꯂꯧꯈꯤꯕꯗ ꯂꯣꯡꯃꯩꯗꯤ ꯔꯤꯀꯣꯒꯅꯤꯁꯟ ꯇꯧꯗꯦꯕ ꯑꯗꯨꯕꯨ ꯍꯥꯟꯅ 1947ꯗꯕꯨꯗꯤ ꯖꯦ ꯂꯦꯡ ꯂꯣꯡ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯀꯣꯒꯅꯤꯁꯟꯗꯗꯤ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯔꯣꯡꯃꯩꯗꯤ ꯔꯤꯀꯣꯒꯅꯤꯁꯟ ꯂꯩꯔꯝꯗꯦꯕ ꯀꯕꯨꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯆꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯔꯣꯡꯃꯩ ꯍꯥꯏꯁꯤꯅ ꯄꯥꯝꯕ ꯀꯕꯨꯏꯗ ꯂꯩꯕꯁꯤꯅ 1956ꯇꯒꯤ ꯑꯗꯨꯝ ꯁꯛ ꯈꯪꯗꯨꯅ ꯂꯥꯛꯑꯕꯅꯤꯅꯦ ꯀꯕꯨꯏ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯕꯨꯏ ꯇꯧꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯆꯤꯡꯗ ꯃꯦꯖꯣꯔꯤꯇꯤꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯁꯤꯡꯕꯨꯗꯤꯀꯣ ꯈꯨꯟꯁꯨ ꯌꯥꯝꯃꯦ ꯃꯤꯁꯨ ꯌꯥꯝꯃꯦ ꯑꯦꯔꯤꯌꯥꯁꯨ ꯍꯦꯕꯤꯇꯦꯁꯟ ꯑꯦꯔꯤꯌꯥꯁꯨ ꯆꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯚꯦꯂꯤꯁꯤ ꯄꯣꯀꯦꯠ ꯇꯥꯏꯞꯇ ꯈꯔ ꯆꯣꯡꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ 67 ꯚꯤꯂꯦꯖꯦꯁꯀꯨꯝꯕꯗꯤ ꯂꯩ ꯚꯦꯂꯤꯁꯤꯗꯀꯣ ꯑꯗꯨ ꯂꯩꯕꯁꯤꯗꯗꯤ ꯆꯤꯡꯗꯅ ꯚꯣꯏꯁꯇꯣ ꯍꯦꯟꯒꯠꯈ꯭ꯔꯦ ꯃꯤꯁꯤꯡ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯇꯝꯗꯗꯤ MLA ꯁꯨ ꯂꯩꯇꯦ ꯀꯕꯨꯏꯁꯤꯡꯗꯤ ꯂꯩꯇꯦ ꯆꯤꯡꯗꯗꯤ MLA 3 ꯂꯩ ꯔꯤꯖꯥꯕꯇꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯦꯟꯒꯠꯇꯕꯗ ꯇꯨꯡꯒꯤ ꯋꯥ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯤ ꯑꯩꯈꯣꯏ ꯚꯣꯏꯁ ꯂꯩꯇꯕꯗꯒꯤꯗꯤ ꯀꯕꯨꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯔꯤꯀꯣꯒꯅꯤꯁꯟ ꯂꯧꯔꯝꯅ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯁꯣꯝꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯂꯣꯡꯃꯩ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯀꯕꯨꯏ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯕꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯂꯣꯡꯃꯩꯁꯨ ꯍꯥꯞꯇꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯃꯦꯟ ꯇꯧꯕꯗꯨ ꯈꯛꯇ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯦꯕ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯃꯣꯏꯗꯤ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯔꯤꯀꯣꯃꯦꯟ ꯇꯧꯕꯗ ꯑꯗꯨꯝ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯁꯦꯗꯨꯜ ꯀꯥꯁꯇ ꯑꯗꯨꯝ ꯆꯟꯍꯟꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯀꯔꯤꯗ ꯆꯟꯍꯟꯒꯅꯤ ꯑꯗꯨ ꯑꯗꯥ ꯇꯧꯅꯔꯤꯗꯣ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯗꯤ ꯁꯤꯗ ꯄꯤꯔꯛꯄꯗ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯛꯑꯅꯦꯕ ꯋꯥꯔꯤꯕꯨꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯁꯤ ꯇꯝꯗ ꯂꯩꯕꯁꯤꯡꯅ ꯀꯕꯨꯏ ꯄꯥꯝꯃꯦ ꯆꯤꯡꯗ ꯂꯩꯕꯁꯤꯡꯁꯤꯅ ꯔꯣꯡꯃꯩ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯗꯤ 2012ꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯃꯦꯟ ꯇꯧꯔꯦ ꯃꯇꯝꯗ ꯀꯕꯨꯏꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯀꯕꯨꯏꯗꯤ ꯏꯇꯤꯁ ꯂꯩꯖꯔꯁꯅꯨ ꯔꯣꯡꯃꯩꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ 2012ꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯥꯁ ꯇꯧꯔꯒ ꯒꯦꯖꯦꯠꯇꯗꯤ ꯀꯔꯤꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦꯕ 2013ꯗ ꯑꯗꯨꯅ ꯀꯕꯨꯏꯁꯤꯁꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯦ ꯍꯥꯟꯅꯗꯨ ꯑꯣꯏ ꯂꯩꯔꯕꯅꯤ ꯔꯣꯡꯃꯩꯁꯨ ꯑꯣꯏꯔꯦ ꯍꯥꯏ ꯑꯗꯨ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ